ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Chief Minister Nongthom Biren from Thadokkatabani Haina Mizo National Front na phongdorakiba adugi pawpum oina Manipur lengakna state asigi internal affairs ta khut thingzilaknaba checks and thamkhre Leimakhongi akoibada chathok chasin tawbada Indian Army na athingba pibagi mayokta Committee on Tribal Unity na taasi kontrage ayuk pung 3 dagi pung 12 gi Kangpokpi District total shutdown lauthokre Amadi Manipurda thengnariba lan asida kuki khulai paiba singna state amadi central security personnel kaya halaklabasu center na tumina yengduna leithokliba ase laibak thibani haina Shiv Sena Manipur ki president Moirangthem Tomina phongdokre